𝗣𝗢𝗣𝗣𝗣𝗬 𝗧𝗛𝗛𝗣𝗑 𝗣𝗢𝗜𝗣𝗑 ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯅꯤꯗ ꯄꯥꯛ ꯁꯟꯅ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯕꯤ.ꯑꯦꯁ.ꯑꯦꯐ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯗꯤ.ꯄꯤ.ꯑꯣ ꯎꯈ꯭ꯔꯨꯜꯅ ꯂꯨꯆꯤꯡꯗꯨꯅ ꯐꯨꯡꯒ꯭ꯌꯥꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯄꯤꯇꯦꯜꯗ ꯑꯦꯀꯔ 95 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯖꯒꯥ ꯑꯗꯨꯗ ꯄꯣꯄꯤ ꯊꯥꯕꯗ ꯆꯦꯟꯅꯕ 𝗬𝗛𝗣𝗣𝗣𝗣 𝗧𝗛 𝗬𝗛𝗡 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯋꯥꯔꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯡꯂꯥꯡ ꯑꯀꯨꯠꯄꯗ ꯑꯦꯀꯔ 14 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯄꯔꯁꯅꯦꯜ ꯃꯧꯗ꯭ꯔꯥ ꯌꯥꯎꯅ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ.ꯅ ꯂꯨꯆꯤꯡꯗꯨꯅ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯧꯇꯥꯡꯁꯪ ꯁꯥꯗꯨꯅ ꯊꯝꯂꯕꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤ ꯑꯃꯗꯤ ꯀꯦꯁ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯠꯗ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ 𝗣𝗢𝗣𝗣𝗣𝗬 ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯅꯤꯗ ꯄꯥꯛ ꯁꯟꯅ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯕꯤ.ꯑꯦꯁ.ꯑꯦꯐ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯗꯤ.ꯄꯤ.ꯑꯣ ꯎꯈ꯭ꯔꯨꯜꯅ ꯂꯨꯆꯤꯡꯗꯨꯅ ꯐꯨꯡꯒ꯭ꯌꯥꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯄꯤꯇꯦꯜꯗ ꯑꯦꯀꯔ 95 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯖꯒꯥ ꯑꯗꯨꯗ ꯄꯣꯄꯤ ꯊꯥꯕꯗ ꯆꯦꯟꯅꯕ 𝗬𝗛𝗣𝗣𝗣𝗣𝗬 ꯑꯃꯗꯤ 𝗬𝗛𝗡 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯋꯥꯔꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯡꯂꯥꯡ ꯑꯀꯨꯠꯄꯗ ꯑꯦꯀꯔ 14 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐ ꯄꯔꯁꯅꯦꯜ ꯃꯧꯗ꯭ꯔꯥ ꯌꯥꯎꯅ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ.ꯅ ꯂꯨꯆꯤꯡꯗꯨꯅ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯧꯇꯥꯡꯁꯪ ꯁꯥꯗꯨꯅ ꯊꯝꯂꯕꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤ ꯑꯃꯗꯤ ꯀꯦꯁ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯠꯗ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫